12 October 1972 Pangsau Saudaba charter flight ama Uruguay South America dagi paireklami hairiba flight asi Chile hairiba country asi capital Santiago tamna paireklivani flight adudo wang sauraba masama ufaba rugby players kya puduna paireklami punna flight aduda passenger nifuga manga tonglami passenger ayamana rugby players singi family members amadi marup mapang sing ngaktani flight adu pakui kuina paigado flight natte maramdi Uruguay dagi Santiago yaubada supnagi pung ahumgi maya khaktani sangliba flight adu pairakpagi lambida fazaraba Andes Mountains range asi landuna paigado ribadi Andes Mountain range saibasi prithivida khwaidagi sangba mountain range amani masidani Himalayas ki hek mathangda khwaidagi wangba mountain sing leiriba asi adubu ngasigi warisidadi fazaraba singsang paring asi khwaidagi bidungsi leitaba singsang paring ama oigadori hairiba numit 12 October 1972 sida flight aduna pairakpagi lambi mafam aswaida nonglei nungsin amakak torami maram asina flight adu makhata na paiba yaramde aduna pilot sing aduna flight adu lamkhang da leplaga nongalaga oina pairasi haina leplami adugo flight adu Argentina gi Mendoza hairiba mafam adu da taduna lerami nongalaga October 13 gi nungthil gi pung 2 charaga nipal tarakpa adwaida flight adu amuk Santiago tamna paiba horuklami pung amamuk fazana problem amata laitana flight adu pairabagi tungda pung 3 kun mathoi chatpo adwaida flight adu tapna landing gi damang nemthaba horuklami mafam adu Santiago gi city maya ojarabasu sing kaya amadi lei flight adu nemthaba horokpada ikhang khangaudana yamna kanba turbulence ama thoklami mafam adu laichinna pumam mamami amadi pilot sing aduna karisu uba fanglamde ikhang khangaudana flight adu masa matanda warning alarm khonglai amadi karigi khonglakino haibasi kanana su khangma ngamlamde flight aduda tonglakpa rugby players sing adudi masada karisu akibu forumde adubu ngaihak lairga flight adu laisil marak adudagi paithoroklami adubu live activity flight adu chingjau amada yungna paishinduna lairami pilot sing aduna pakhatna flight adu mathakta paikhatnaba makhoi gi leijavi thaduna hotnarami adubu upai leikhide flight adu yungna paikhatpada sing adugo flight adugi maning thangba luggage ka hapnaba saruk adugo thengzinaduna flight adu tangkhai tarami tangkhai adu khang mathakta paikhatlami adugo flight tugi maning thangba sarukta famliba miyoi kharadi flight tudagi adum sit ka konanam paithokirami second ani hum pairaba matung lemhoriba flight adu yungna amuk paitharaklami adugo flight adugi oi thangba masa adugo sing amaga amuk thomjindarami adugi matung flight adugi lemhoriba saruk adu taraklaga un ngaktana pik thallaba leimai aduda sitlaga selami flight adu 350 km/h da sitlaga yangna chalami aduga 700 meters satlaga flight adu thomjinduna kairami flight adu maset tana kairami amadi pilot ani du sum mafam aduda sirami kairaba flight adu Andes Mountain range ki kadaidano khangdaba mina amuk foksang driba meter 3570 wangba mafam aduda taduna leirami aduga yamna ngakpa amadi laibak faba amana passenger nifu manga adugi manungda kuntra humdoi amadi hinglami adubu laibak faba asigi marakta laibak thiba amana makhoi kuntra humdoi gi manungda ayamana yamna thina soklaba ngaktani aduga makhoina hojik leiriba mafam asisu kadaidano haiba chapchaba khangdri marak asida makhoina leiriba asi un ngaktana koishinba yamna ingba mafamni mafam aduda sanga pambina singba karimata leite aduga mayam wari asi horakpada ngairi laibak thiba thodok asida makhoi khara hingjaba taragasu masigi makha tarakpada makhoi kari fibam oigani haiba asi kanana su khangba ngamdri aduna mayam ngasigi video sidagi khangminarasi the mystery of Uruguayan Airforce Flight 571 plane adu kairabagi matung makhoi kuntra humdogi marakta kaisu thoidong soktaba miyoi ani khak yorami sahi 53 khakta ngariba Roberto Canisa amasung sahi kun suraba Gustavo Zerbino makhoi ani isini makhoi animang medical tamba satra oirami aduna makhoi na soklaba miyoi sing adubu makhoi gi ngamjaba mongda laingami makhoi sing adu yamna sathina loin soklami sokliba sing adugi marakta sahi kun ga humdoi suraba Fernando Parado ko nupa amsu yorami mahak asi mako kisuruda fracture tawudagi coma da lairami aduga amaromdana plane adu kaikhiba pung amagi matung the Chilean Air Search and Rescue Service hairiba thi humbagi kangu asina plane adu mangkhre haibagi report ama fanglami helicopter mari thajilaktuna plane adu thiba horoklami makhoina lepa laitana ayuktagi numidang fawu thirami adubu fangkhide makhoina hainarami plane adu mina pak sangna da mafam amada soitana kaiduna lairum lagani haina adubu sida khwaidagi luribidi plane adu su angobo masugi plane aduga kairiba mafam adu su unna loina kupsin bangok sok ngobo mafam ni aduna plane adu thiba si araiba thabok amadi oiramde
13 October gi numidang dumadi mathwai hingorba passenger sing adu kaishu awaba faudana lerami makhoi bu soidana rescue tawba lakani haibagi asa amaga loinana yamna nungaina leithoklami adu passenger manga amadi numidang duda ingman badagi sikirami hinghori ba migi masing asi 36 dagi supnagi kungani pan khakta ngai hore aduga makhoina plane adu kai khraga lemhori ba saruk aduna makhoi gi yarek from semlami makhoi na purakpa luggage sing season aduna nukset aingba amadi unsang danaba khumjindu semlami aduga nongalaga 14 October Argentina Chile amadi Uruguay country ahum sidagi thiba humbada season anaba aircraft drama thoi tharaklami makhoi na plane adu kai khriba mafm aduda chumnadi laklami adubu plane adu kai riga tariba mafm aduri makhoi na thiba phanglamde Survivor sing duna kai khraba plane adugi mathak aduda lipstick season aduna SOS inabu tormi adubu iba horokpaga lipstick adu letter sunaba iba corner habisi khinglakhi adudugi amung makhoina plane aduda yawba suitcase season aduna cross mark am semlami adubu maduna su yaramde amadi thiba lakliba kangu duna makhoi bu ubiramde numit aduda makhoi gi mathakta thiba lakiba aircraft asi ahumni landuna paikriba asi makhoi na makot haiduna chongduna lauraga aircraft aduna unaba torami adubu uvi khide madugi matung 15 October survivor singduna khanglaklami makhoi gi ising loisillk amadi makhoi gi hingnamagi dabak ising darkar oi haibasi fito striber ko passenger amana ising sungnaba idea ama puthoroklami plane adugi akaiba metal machet ama tawraga nuksa mangal adu concentrate tawraga unsing adubu ising onhalami survivor sing aduna plane gi seat cover sing adu lokthoklaga makhoi gi un marakta chaknaba khungup amadi atai sing semlami 16 October plane adu kaikhiba numit humni gi matung Fernando Perado coma dagi hoglaklami mahana gyan tarakpada khangki madudi plane kaiba adu magi mama laikhidre amadi magi chahi 38 khakta ngairi bi masanupi adusu yamna thina soktuna leiba adusu thengnakhi Fernando na masanupi adubu hingnanaba kanna honarbi sana thaknaba ising masanupi gi damang mana amata wathalamde adubu numit nipani gi matung masanupi adusu magi asokpa aduna maram oidana laikatnaba ngamdana siki Survivor sing adu yamana samudra mapaldagi horukpa ngaktani makhoi gi putsida un amadi snow haibasi pakna urakma natri aduga ikhang khanghodana -33 degrees Celsius hena ingba mafm asida sana thaknaba amadi shenaba firol fo fazana yaudana ingkraba mafm asida kayam wana lelamgani haibasi mayamsu khandru yengbiyu 21 October plane adu kaikhiba numit nifani gi matung thiba phangman laktrabada thiba humagi timna search tobagi thabak asi lebki makoina khalami numit nipani asida phangdraba asida makoi hojik loina siramlani amadi thirubagi kanaba lairaroi haina khalami amasung search operation adu officially loisale haina government na laukhthoklami aduga amaromdana plane aduda survivor sing aduna transistor radio amakhak thengnarami passenger sing adugi marakta rugby players Roy Harley koba amakhak yarami mahaksi electronics ki maramda sukra khang heiba misakni mana radio du on tawnaba kanna honarami mahang antenna asang mamam semlami aduga mahang kanna honabagi radio adu yarami adubu masigi radio si supnagi one way communication khak oirami haibidi survivor sing aduna radio adu tawdi fonglami adubu makhoina kaiguma message ama thaning labusu thawdi yaramdi plane adu kaikhiba numit 38 gi matung makhoina radio adu on torami aduga makhoina radio adu ki taw fonglami madudi plane kaikhibagi search operation du officially close tore maramdi makhoi loina siramlani haina laukthorokba adu makhoina tarami madu tabada makhoi yamna thamoi shongna nungairamdi makhoi nungaitabani henmanduna kappa faw yaungna rakhi khara amana makhut ani du lonaduna ishor khoiramduna lerami aduga amaramdana masigi pawse taraba faw kashi thoina khandaba